Khongjom lalda thawai katkhraba athoubasingda ikai khumnaba utkhre. Haukiba kumza ing 1993 gi Anglo-Manipur War gi Khongjom lanfamda mama leibak Manipur gi ningtamba ngaknaba hotnabada thawaina pontha pikhraba athoubasingi mafamda ngasi state asina awangba thakta ikai khumnaba utkhre. Manipur lengakna sinduna Khongjom kheba jingda pangthokpa Khongjom de gi mapungoiba palan thoram aduda Manipur gi governor Ajay Kumar Valana lujingduna Khongjom kheba jingdonda leiba athoubasingi ningsing khubamda hailai katuna ikai khumnaba utkhi. Masigi tungda Manipur Rifles ki troop amana athoubasingi mafamda Guard of Honor, General Salute, Reverse Arms, Sounding of Last Post, 2-minute silence observation, slope arms amasung order arms ki thoram pareng mathang pangthokduna athoubasingi mafamda ikai khumnaba utkhi. Kheba jingdonda leiba athoubasingi khubamda laikatpa loiraba matungda governor na luchingduna kheba jingkhongda leiba athouba pauna brajabasigi mitamda laikatuna ikai khumnaba utkhi. Masigi tungda governor na Khongjom turelda kumduna athoubasingi mafamda tarpan katkhi. Tarpan katlaba matungda governor na sankritan mandapta pangthokpa sankritan dasu sarukyakhi. Hailai katpagi thoram loiraba matungda governor na ngasigi palan thoram adugi mapung oiba thoram pangthokfam oiriba main holda laktuna miyamda wangangki. Miyamda piba warolda governor na hai ngasi pangthokliba Khongjom degi thoramasi maru aina kumza ing 1993 gi Khongjom da soknakiba Anglo-Manipur War aduda Manipur mamalaiba kining tamba ngaknabagi damakta thawai kathokiba athouba ipa ipusing adugi mafamda ikai khumnaba utpani. Khongjom gi lanfamasi bomb top khutsukutlai amadi nongmai kapnabagi lanfam adu natte. Manipur gi athoubasing aduna mapangal kalaba British ki makhutta maithirani khangna ninganaba laitana mama leibaki damakta siba kidana soknakiba lanfam amani. Khongjom gi lanfam asi isam chamba lanfam ama natte lanfam adu mama leibak punung siba thauna leiba masana masabu maromdom lepchanabagi soknakiba lanfam amani. Ngasigi palan thoram asina Manipur gi tungi haurakliba naharol singda mama leibak nungsibagi wakhalon adu pokhanduna amadi apunbagi saktam ama sagatuna chaukhatpa Manipur amasung chaukhatpa India ama purakpa oirasanu haina mahakna makhatana fongdokhi. Ngasigi thoram aduda governor na ngarang Jammu Kashmir gi Pahalgamda terror attack na micham kaya hatkhiba amasung kaya amana sokhankiba thodok adubudi akanba mawongda condemn tawkhi. Ngasigi Khongjom de gi palan thoram aduda Inner Manipur Parliament ki MP Dr. Angomcha Bimol Akoizam, hanagi opposition leader Okram Ibobi, hanagi minister TH Bisorjit, Sugnu Kendra gi MLA K Ranjit, Wabagai Kendra gi MLA Usam Deven, Khundrakpam Kendra gi MLA TH Lokeshwar, Manipur lenga ki Chief Secretary Prasant Kumar Singh, DGP Manipur, atay makok thongba civil amasung uniform gi official kayasu sarukyakhi.